ꯃꯃꯥꯡꯉꯩꯗ ꯊꯧꯅꯥ ꯐꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯊꯧꯅꯥ ꯐꯕ ꯈꯛ ꯅꯠꯇꯅ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯅꯣꯡꯃ ꯃꯍꯥꯛ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪꯗꯨꯗ ꯈꯔ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ, ꯑꯩꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯅꯍꯥꯛꯀꯤ ꯆꯥꯅꯕꯀ ꯌꯥꯎꯔꯛꯄ꯭ꯔꯥ? ꯑꯩꯉꯣꯟꯗ ꯈꯖꯤꯛꯇ ꯄꯤꯖꯕꯤꯌꯨꯕ." ꯁꯥꯗꯥꯟꯕꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯂꯛꯄ ꯆꯥꯅꯕ ꯇꯟꯒꯪ ꯈꯔꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯥꯗꯥꯟꯕꯗꯨꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯍꯅꯨꯕꯤꯗꯨ ꯄꯦꯜꯂꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ, ꯑꯩ ꯇꯁꯦꯡꯅ ꯄꯦꯜꯂꯦ꯫ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯍꯩꯕ ꯃꯇꯧ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯇꯥꯛꯄꯤꯒꯦ꯫ ꯑꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯨ꯫ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯈꯛ ꯊꯦꯡꯅꯒꯅꯤ꯫ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯇꯣꯟꯗ ꯎꯆꯦꯛ ꯈꯔ ꯐꯤ ꯑꯃꯈꯛ ꯃꯨꯟꯅꯔꯒ ꯈꯠꯅꯔꯒ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯗꯨꯗ ꯅꯍꯥꯛꯀꯤ ꯇꯦꯟꯗꯨꯅ ꯀꯥꯞꯄꯨ, ꯑꯗꯨꯒ ꯎꯆꯦꯛ ꯑꯃꯈꯛ ꯁꯣꯏꯗꯅ ꯍꯥꯠꯂꯨ꯫ ꯃꯗꯨꯗ ꯎꯆꯦꯛꯁꯤꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗꯒꯤ ꯐꯤꯗꯨ ꯊꯥꯗꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯗꯨ ꯏꯆꯝ ꯆꯝꯕ ꯐꯤ ꯅꯠꯇꯦ꯫ ꯐꯤꯗꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯒ ꯅꯍꯥꯛꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯨ ꯊꯃꯣꯏꯗ ꯅꯤꯡꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯃꯐꯝꯗꯨ ꯌꯧꯕ ꯉꯝꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯅꯍꯥꯛꯅ ꯍꯥꯠꯂꯤꯕ ꯎꯆꯦꯛꯇꯨꯒꯤ ꯊꯃꯣꯏꯗꯨ ꯂꯧꯊꯣꯛꯂꯒ ꯄꯨꯝꯌꯣꯠ ꯌꯣꯠꯁꯤꯜꯂꯨ꯫ ꯃꯁꯤꯅ ꯅꯍꯥꯛ ꯑꯌꯨꯛ ꯈꯨꯗꯤꯡ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯃꯣꯟ ꯃꯈꯥꯗ ꯁꯅꯥ ꯃꯇꯨꯝ ꯃꯇꯨꯝ ꯑꯃꯃꯝ ꯂꯩꯔꯝꯒꯅꯤ." ꯁꯥꯗꯥꯟꯕꯗꯨ ꯍꯅꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯅꯨꯕꯤꯗꯨ ꯊꯥꯒꯠꯂꯝꯂꯒ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯈꯣꯡꯅꯥꯡꯗꯨ ꯂꯩꯔꯝꯂꯦ꯫ ꯈꯣꯡꯅꯥꯡꯁꯤꯒꯤ ꯃꯇꯣꯟꯗ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯗꯥꯟꯕꯗꯨꯅ ꯈꯜꯂꯤ, "ꯑꯉꯛꯄꯅꯤꯍꯦ, ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯆꯨꯝꯃꯦꯗꯅ." ꯑꯁꯨꯝꯅ ꯈꯜꯂꯒ ꯎꯆꯦꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯇꯦꯟꯖꯩ ꯑꯃꯈꯛ ꯀꯥꯞꯁꯤꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯎꯆꯦꯛ ꯑꯃꯈꯛ ꯂꯩꯃꯥꯏꯗ ꯇꯦꯟꯅ ꯄꯥꯟꯕꯗꯒꯤ ꯁꯤꯔꯒ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯃꯌꯥꯝꯗꯨꯅ ꯃꯨꯟꯅꯔꯝꯕ ꯐꯤꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ꯫ ꯐꯤꯗꯨ ꯃꯍꯥꯛꯅ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛꯇꯨ ꯁꯦꯒꯥꯏꯔꯒ ꯎꯆꯦꯛꯇꯨꯒꯤ ꯊꯃꯣꯏꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨ ꯍꯤꯡꯅ ꯍꯦꯛꯇ ꯄꯨꯝꯌꯣꯠ ꯌꯣꯠꯈ꯭ꯔꯦ꯫ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯥꯗꯥꯟꯕꯗꯨ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯉꯔꯥꯡ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯁꯦꯡꯅ ꯆꯨꯝꯂꯝꯂꯦ꯫ ꯃꯣꯟ ꯃꯈꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯣꯟ ꯃꯈꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯗꯨꯝ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯅꯥ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯜꯂꯒ ꯁꯅꯥ ꯃꯄꯩ ꯑꯃꯈꯛ ꯐꯪꯂꯦ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯃꯔꯨꯝꯁꯤ ꯂꯩꯔꯒ ꯀꯩꯗꯧꯔꯨꯅꯤ? ꯐꯔꯦ, ꯂꯝꯗꯨꯝ ꯀꯣꯏꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯤꯗꯨꯒ ꯃꯍꯥꯛꯀꯤ ꯇꯦꯟꯗꯨꯒ ꯂꯣꯏꯅꯔꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯐꯖꯔꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯈꯛ ꯐꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪꯁꯤ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯁꯥꯗꯥꯟꯕꯗꯨꯅ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯌꯨꯝ ꯑꯃꯈꯛ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯌꯨꯝꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯍꯅꯨꯕꯤꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯈꯨꯠ ꯊꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨꯅꯦꯍꯦ, ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ, ꯃꯍꯥꯛꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯂꯟꯁꯤꯗꯤ ꯑꯉꯛꯄꯅꯤꯍꯦ꯫ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯂꯟꯁꯤ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯎꯆꯦꯛꯀꯤ ꯊꯃꯣꯏꯁꯤ ꯁꯅꯥ ꯊꯣꯛꯍꯟꯕ ꯉꯝꯕ ꯊꯃꯣꯏꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯌꯨꯝꯕꯨ ꯍꯅꯨꯕꯤꯁꯤ ꯖꯥꯗꯨ ꯍꯩꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕꯤ, ꯃꯁꯛ ꯃꯇꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯃꯥꯗ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯍꯥꯏ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯣ ꯍꯥꯏꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ꯫ ꯑꯩꯅ ꯇꯧꯔꯛꯄꯗꯨ ꯅꯁꯥꯅ ꯅꯪ ꯌꯥꯖꯒꯗꯕꯅꯤ." ꯃꯇꯝꯗꯨꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨꯁꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯁꯥꯕꯤꯗꯨ ꯃꯍꯥꯛꯅ ꯎꯔꯦ꯫
ꯂꯩꯁꯥꯕꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯅ ꯃꯁꯥꯗꯨ ꯄꯨꯡꯄꯪ ꯍꯦꯛ ꯄꯪꯊꯈ꯭ꯔꯦ꯫ ꯃꯤꯠꯀꯨꯞ ꯑꯃꯅꯤꯗꯤ ꯂꯩꯁꯥꯕꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯕꯒꯤ ꯃꯇꯨꯡꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯂꯝ ꯀꯣꯏꯖꯔꯛꯄꯅꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯂꯩꯐꯝ ꯄꯤꯕꯤꯌꯨ, ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ꯫ ꯄꯥꯈꯪꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯌꯨꯝꯕꯨ ꯑꯍꯜꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯁꯥꯗꯥꯟꯕ ꯅꯍꯥꯗꯨ ꯅꯤꯡꯊꯤꯖꯔꯕ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯦ, ꯑꯗꯨꯒ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤꯔꯝꯃꯦ꯫ ꯁꯥꯗꯥꯟꯕꯗꯨ ꯇꯁꯦꯡꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥꯈꯜꯇ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯔꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯖꯥꯗꯨ ꯍꯩꯕꯤ ꯐꯠꯇꯕꯤ ꯍꯅꯨꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯍꯩ, ꯍꯧꯖꯤꯛꯇꯤ ꯎꯆꯦꯛꯀꯤ ꯊꯃꯣꯏꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯁꯥꯗꯥꯟꯕꯗꯨꯗ ꯄꯤꯊꯛꯅꯅꯕ ꯃꯍꯤ ꯑꯃꯈꯛ ꯁꯦꯝꯂꯝꯃꯦ, ꯑꯗꯨꯒ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯗ ꯁꯥꯗꯥꯟꯕꯗꯨꯗ ꯄꯤꯊꯛꯅꯕ ꯍꯥꯏꯔꯝꯃꯦ꯫ ꯇꯁꯦꯡꯕꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅꯁꯨ ꯁꯥꯗꯥꯟꯕ ꯄꯥꯈꯪꯗꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯠꯇꯕꯤ ꯃꯃꯥꯗꯨꯕꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯏꯟꯕ ꯇꯥꯔꯝꯃꯦ꯫ ꯑꯗꯨꯅ ꯊꯛꯅꯕ ꯃꯍꯤꯗꯨ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯁꯥꯕꯤꯗꯨꯅ ꯄꯨꯔꯛꯂꯝꯃꯦ꯫ ꯁꯥꯗꯥꯟꯕꯗꯨꯗꯤ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯅ ꯄꯤꯔꯛꯂꯤꯕ ꯃꯍꯤꯗꯨ ꯊꯛꯆꯤꯟꯈ꯭ꯔꯦ꯫ ꯃꯍꯤꯗꯨ ꯊꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯤꯠꯀꯨꯞ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯈꯧꯅꯥꯎꯗꯨ ꯐꯨꯟꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯗꯒꯤ ꯃꯁꯥ ꯃꯊꯟꯇ ꯎꯆꯦꯛꯀꯤ ꯊꯃꯣꯏꯗꯨ ꯀꯥꯝꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯣꯔ ꯐꯨꯜꯂꯒ ꯇꯔꯪ ꯆꯠꯂꯤꯉꯩ ꯃꯇꯝꯗꯨꯗ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯎꯆꯦꯛꯀꯤ ꯊꯃꯣꯏꯗꯨ ꯈꯨꯟꯒꯠꯂꯒ ꯊꯨꯅ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯣꯟ ꯃꯈꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯈꯪꯂꯕꯁꯨ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨꯗꯤ ꯌꯨꯝꯕꯨ ꯂꯩꯁꯥꯕꯤꯗꯨꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯦ, ꯍꯧꯖꯤꯛꯇꯤ ꯎꯆꯦꯛꯀꯤ ꯊꯃꯣꯏꯗꯨ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯦꯗꯅ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯐꯤ ꯑꯃ ꯌꯥꯎꯔꯛꯂꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯤ꯫ ꯏꯃꯥ, ꯃꯥꯒꯤ ꯃꯔꯜꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯃꯨꯟꯕꯤꯔꯦ, ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ… ꯍꯩ, ꯂꯥꯡꯒꯅꯨ, ꯐꯤꯗꯨ ꯑꯆꯝꯕ ꯐꯤ ꯅꯠꯇꯦ, ꯌꯧꯅꯤꯡꯕ ꯃꯐꯝꯗ ꯌꯧꯕ ꯉꯝꯕ ꯐꯤꯅꯤ, ꯃꯗꯨꯁꯨ ꯂꯧꯒꯗꯕꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯠꯇꯕꯤ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯔꯝꯃꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯥꯕꯤꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯂꯒ ꯑꯔꯥꯞꯄꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯦ, ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯦ, ꯁꯛꯍꯦꯟꯕꯤ, ꯀꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯅꯣ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯒꯦ? ꯅꯨꯡꯁꯤꯔꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ, ꯌꯦꯡꯉꯨ, ꯃꯥꯡꯗ ꯎꯔꯤꯕ ꯑꯋꯥꯡꯕ ꯑꯔꯪꯕ ꯅꯨꯡꯒꯤꯁꯤꯡꯁꯦ, ꯃꯐꯝꯁꯤꯗ ꯑꯩꯅ ꯆꯠꯅꯤꯡꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯌꯧꯕ ꯉꯝꯗ ꯂꯩꯔꯦ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦ꯫ ꯑꯣ, ꯃꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝꯁꯤꯗ ꯄꯨꯕꯤꯕ ꯉꯝꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯦꯡꯖꯨꯝꯗ ꯌꯦꯠꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯑꯋꯥꯡꯕ ꯑꯔꯪꯕ ꯃꯃꯜ ꯌꯥꯝꯕ ꯅꯨꯡꯒꯤ ꯁꯤꯡꯗꯣꯜꯗꯨ ꯌꯧꯅꯕꯒꯤꯗꯃꯛ ꯃꯊꯃꯣꯏꯗ ꯅꯤꯡꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯖꯔꯕ ꯅꯨꯡꯒꯤ ꯁꯤꯡꯗꯣꯜꯗꯨꯗ ꯈꯨꯗꯛꯇ ꯌꯧꯈ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯔꯪꯕ ꯑꯇꯥꯡꯕ ꯅꯨꯡ ꯃꯈꯜꯁꯤꯡꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯑꯉꯛꯄꯒꯤ ꯃꯇꯧ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯕꯨ ꯇꯧꯁꯤꯟꯕꯤꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨ ꯆꯤꯡꯗꯣꯜꯗꯨꯗ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ, ꯃꯁꯥꯗꯨ ꯆꯣꯛꯊꯕ ꯐꯥꯎꯔꯛꯈꯤ, ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯁꯥꯕꯤꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯤ, ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯝꯊꯩ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯩꯁꯥꯕꯤꯗꯨꯁꯨ ꯐꯝꯊꯔꯦ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯥꯗꯥꯟꯕꯗꯨ ꯂꯩꯁꯥꯕꯤꯗꯨꯒꯤ ꯇꯝꯄꯥꯛꯇ ꯑꯁꯨꯝ ꯉꯥꯊꯔꯒ ꯇꯨꯝꯊꯈꯤꯔꯝꯃꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯥꯕꯤꯗꯨꯅ ꯁꯥꯗꯥꯟꯕꯗꯨꯒꯤ ꯐꯤꯗꯨ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯅ ꯄꯥꯝꯗ ꯃꯍꯥꯛꯅꯁꯨ ꯅꯨꯡꯁꯤꯖꯔꯤꯕ ꯁꯥꯗꯥꯟꯕꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯐꯤꯗꯨꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯋꯥꯡꯈ꯭ꯔꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯇꯨꯝꯍꯧꯔꯤꯕ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨ
mahakna mitkap thorakpa matamda leisabidusu leiramdre mahakki phidusu yaramdre masidagi mahakna khangle madudi nupiduna mahakpu namthak tawbire haibase upai leitraba sadanbadu mathanta sonjai oh onthokna phatedako pukjal onthokna pekredako asuk thajaba manghanba asumna mahak yamna thawai wana kari tawgadage haiba khangdabadagi phamlaga leiramme sadanbaduna asum phamlaga leiringe matamsida achauba hingsaba ahumdu lakpa ure matamduda sadanba nupadu kari tawgadage haiba tawpham khanglamde maramaduna mahak tawpham khangdabadagi asiba amagum leimaida tingthoklaga leiramme achauba hingsaba ahumdu sadanbadugi manakta yokchilakhe aduga hingsaba amana sadanbaduda makhongna illaga amuk hairakhe kari jibana sidi hingsaba amana amuk khomme net khayone amana amuk hairakhe ihe tobirunu se pikraba jiba masaduda tobirunu mana karigumba singsi kakhallaga chatluba thoklabasu akanba nungsisina humdokhigadaba leirabane asumna wari sanaramlaga hingsaba ahumdu adumak chatkhre hingsaba singduna sanakhiba wari singdu sadanbaduna loinamak tahawramme aduna mahak yamna thuna singdugi khwaigi matoldu yaunanaba thuna kakhallaklamme matondu yokshilakpa matamda angakpagi matawne hingsabana hairamba adumak thoklare akanba safuga loinana sitliba leisil mapai mapaiduna sadanbadu yamna kanna humdokhe atiyada phana sangna pairaklabagi matungda mamai thangda mahak mana masing mayam hauba mafam amada tasilakhe hariba mafamsi angakpa phangna phajaraba mana masing kobina singba kayamarum hauramme mafamsida tasilakpa matamda sadanbadu ngaihak gyan manglure mahakna bhab tarakpa matamda mahak aduki matik aram khorangba poklamme mahak khangba ngamdabadagi kari kari sanaba leiribage haiduna koirei leiraga yenglakpa matamda manakta hauriba kobidu ure oh pareda masi hekta sasilage singju chabane haina khallage asumna khanduna mahak kobidu mana amani makhutna setlaga sasilli adubu angakpagi matawne kobidugi manadu hek sasinkibaga mahak masadu thak thak ninglakhe mahakki masadu makhong mari palakhe aduga magi manakongdusu asum asum sangdorakhe masadusu tensin khre adudagidi mahak mamai thangda gadha amakhak onthokre gadha onkibaduda mahak masana masabu koirei leraga yenglamme adubu mahak aram khaurangbana asum hanjilakpadagi atopa kobi pambi amadagi amuk manadu masina setlaga charamme adubu anisuba kobi tu charobadagi mahak amuk hanna migi saktamda onthokhe haujikti mahak aram khaurangba kharasu kokle kobi pambi anisigi saktisu khangle aduna mahak kobi anidu mahakna phuktatlaga purakhe aduga mahakna mamangda thongkhiba jadu haibi phattabi nupidugi yumdu amuk thiraga lakhe asumna phana sangna chatlabagi matungda yumduda mamai thangda amuk yorakpa ngamkhe handakti yumsida changlakpa matamda mahakki masaktu khangdanaba haiduna lambida taramba ut amadi maitalna magi mamai makoidu pisumdu sangjilamme aduga jadu haibi phattabi nupidugi yumduda amuk changlaklamme yumduda mahakna changlakpa matamda yamna waba saraga mamaidu suktoklaga asumna hairamme ima ai wabana sigadore ngasi ahingsi matang yumsida teksakhige ai makha tana chatpa ngamdre ibungo nahakpu kanano kadaida kaidauba chatlibano ima ai ningthogi manaini iningthongna aibu malemda khwaidagi mahau leiba singjudu pura o haibadagi singju sunaba masal thijarubane haujikti ai malemda khwaidagi hauba kobisi phanglaga laklabane adu bulam sang lakpada nungsanaga sabasida ai wabana loire matamduda malemda khwaidagi hauba singju haiba wafamduda jadu haibi nupi amasung mahaki nupidu chaningba poklamme aduna makhoi matin chumlamme aduna amuk hairakhe phare phare ibungo lao changlao ngasigidi potharo ado ibungo nahakna hariba kobidu aisu mahau khajiktang yengedana yani ima kobisi anini purakibase se masi hekta loksinbiyo masigi mahau sidi sadiba minadi khangloi haibaduni
ꯑꯗꯨꯗꯒꯤꯗꯤ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤꯗꯨꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨ ꯀꯥ ꯑꯃꯗ ꯃꯥꯒꯤ ꯂꯩꯐꯝ ꯄꯤꯔꯝꯂꯒ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯆꯥꯛꯈꯨꯝꯗ ꯀꯣꯕꯤꯗꯨ ꯄꯨꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯁꯤꯡꯖꯨꯗꯨ ꯁꯨꯔꯝꯃꯤ ꯁꯤꯡꯖꯨꯗꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯗ ꯃꯍꯥꯛ ꯆꯥꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯌꯥꯝꯗ ꯆꯥꯔꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯖꯤꯛꯇꯪ ꯆꯥꯔꯒ ꯃꯍꯥꯎ ꯇꯪꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯈꯨꯗꯛꯇ ꯖꯥꯗꯨ ꯍꯩꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤꯗꯨ ꯒꯙꯥ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯌꯨꯝꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯤꯡꯖꯨꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯇꯤꯟ ꯆꯨꯝꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯑꯗꯨ ꯈꯛꯇꯃꯛ ꯎꯔꯝꯃꯦ ꯒꯙꯥꯗꯨ ꯎꯔꯕꯁꯨ ꯊꯧꯑꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯤꯅꯥꯏꯗꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯡꯖꯨꯗꯨ ꯆꯥꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯒꯙꯥ ꯑꯣꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯃꯄꯥꯜꯗ ꯁꯤꯡꯖꯨ ꯉꯥꯏꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯗꯤ ꯃꯃꯥꯅ ꯁꯤꯡꯖꯨ ꯄꯨꯊꯣꯔꯛꯄ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯃꯃꯥ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕꯗ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯁꯥꯗꯥꯟꯕꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯨꯅ ꯆꯪꯈꯤ ꯆꯥꯛꯈꯨꯝꯗ ꯒꯙꯥ ꯑꯅꯤꯈꯛ ꯂꯩꯔꯝꯕꯗꯨ ꯁꯥꯗꯥꯟꯕꯗꯨꯅ ꯎꯔꯦ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯗꯥꯟꯕꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯀꯣꯕꯤꯁꯤ ꯃꯊꯧ ꯇꯧꯔꯦꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯤꯡꯖꯨꯗꯨ ꯄꯨꯊꯣꯔꯛꯂꯒ ꯂꯩꯁꯥꯕꯤꯗꯨꯗ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯗꯨꯁꯨ ꯁꯤꯡꯖꯨꯗꯨ ꯆꯥꯔꯨꯕꯗꯒꯤ ꯒꯙꯥ ꯑꯣꯟꯈ꯭ꯔꯦ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯒꯙꯥ ꯑꯣꯟꯈ꯭ꯔꯕꯗ ꯁꯥꯗꯥꯟꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯇꯁ ꯑꯗꯨꯅꯤꯗꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯕꯨꯛ ꯐꯠꯇꯕ ꯅꯈꯣꯏꯗꯤ ꯒꯙꯥ ꯑꯣꯏꯅ ꯂꯩꯕꯁꯤꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯒꯙꯥ ꯑꯍꯨꯝꯗꯨ ꯄꯨꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯒꯙꯥ ꯑꯍꯨꯝꯗꯨ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯜꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯌꯨꯝꯊꯪꯅꯕꯒꯤ ꯂꯧꯃꯤ ꯑꯃꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯍꯣ ꯈꯨꯔꯥ ꯑꯩꯒꯤ ꯒꯙꯥ ꯑꯍꯨꯝꯁꯤ ꯃꯇꯝ ꯈꯔꯇꯪ ꯌꯦꯡꯁꯤꯟꯕꯤꯒꯦꯔꯣ ꯑꯋꯥꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ ꯈꯨꯔꯥꯅ ꯍꯥꯏꯕ ꯃꯃꯜꯗꯨꯗꯒꯤ ꯍꯦꯟꯅ ꯄꯤꯖꯒꯦ ꯃꯗꯨꯗ ꯂꯧꯃꯤ ꯑꯗꯨꯅꯁꯨ ꯁꯥꯗꯥꯟꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯥꯗꯥꯟꯕꯗꯨꯅ ꯑꯃꯨꯛ ꯒꯙꯥ ꯑꯍꯨꯝꯗꯨꯒꯤ ꯃꯔꯝꯗ ꯂꯧꯃꯤꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯈꯨꯔꯥ ꯒꯙꯥ ꯈ꯭ꯋꯥꯏꯒꯤ ꯑꯍꯜꯁꯤ ꯅꯣꯡꯃꯗ 3ꯂꯛ ꯐꯨꯕꯤꯌꯨ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛꯇꯤ ꯑꯃꯨꯛꯈꯛꯇ ꯄꯤꯖꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯒꯙꯥꯁꯤꯅ ꯅꯣꯡꯃꯗ 2ꯔꯛꯇꯪ ꯐꯨꯕꯤꯌꯨ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛꯇꯤ 2ꯔꯛ ꯄꯤꯖꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕ ꯒꯙꯥꯁꯤꯃꯗꯤ ꯅꯣꯡꯃꯗ ꯃꯆꯤꯟꯖꯥꯛ 3ꯂꯛ ꯄꯤꯖꯕꯤꯌꯨ ꯑꯗꯨꯒ ꯃꯥꯗꯤ ꯐꯨꯕꯗꯤ ꯐꯨꯕꯤꯔꯨꯔꯅꯨ ꯑꯁꯨꯝꯅ ꯁꯥꯗꯥꯟꯕꯗꯨꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯃꯤꯗꯨꯅ ꯒꯙꯥ ꯑꯍꯜꯗꯨꯗ ꯍꯥꯏꯕꯗꯤ ꯖꯥꯗꯨ ꯍꯩꯕꯤ ꯍꯅꯨꯕꯤꯗꯨꯗ ꯅꯣꯡꯃꯒꯤ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛꯇꯃꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ 3ꯂꯛ ꯐꯨꯔꯝꯃꯤ ꯑꯅꯤꯁꯨꯕ ꯒꯙꯥ ꯍꯥꯏꯕꯗꯤ ꯃꯤꯅꯥꯏ ꯑꯗꯨꯗꯅ ꯅꯣꯡꯃꯗ 2ꯔꯛ ꯐꯨꯕ ꯑꯃꯗꯤ ꯃꯆꯤꯟꯖꯥꯛ 2ꯔꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯕ ꯒꯙꯥ ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤ ꯑꯗꯨꯗꯅ ꯅꯣꯡꯃꯗ ꯃꯆꯤꯟꯖꯥꯛ 3ꯂꯛ ꯄꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯂꯧꯃꯤꯗꯨ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯍꯥꯏꯕꯁꯤꯡꯗꯨ ꯑꯩꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯗ ꯅꯣꯡꯃꯗ 3ꯂꯛ ꯐꯨꯔꯒ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛꯇꯪ ꯄꯤꯖꯕ ꯒꯙꯥꯗꯨ ꯁꯤꯗꯣꯛꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯒꯙꯥ ꯑꯅꯤꯗꯨꯃꯗꯤ ꯂꯩꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯟꯗꯛꯁꯤ ꯃꯆꯤꯟꯖꯥꯛꯀ ꯏꯆꯥ ꯆꯥꯗꯦꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯥꯗꯥꯟꯕ ꯅꯨꯄꯥꯗꯨ ꯒꯙꯥ ꯑꯅꯤꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯂꯧꯃꯤꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯈꯨꯔꯥ ꯁꯨꯝꯗꯧꯔꯁꯤ ꯒꯙꯥ ꯑꯅꯤꯗꯨ ꯍꯧꯖꯤꯛꯃꯛ ꯄꯨꯕꯤꯔꯛꯑꯣ ꯈꯨꯔꯥꯒꯤ ꯑꯋꯥꯃꯜꯁꯨ ꯍꯧꯖꯤꯛꯃꯛ ꯄꯤꯖꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯃꯤꯗꯨꯅ ꯒꯙꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯁꯥꯗꯥꯟꯕꯗꯨꯅ ꯃꯤ ꯑꯣꯟꯅꯅꯕ ꯀꯣꯕꯤꯗꯨ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯒ ꯒꯙꯥ ꯑꯅꯤꯗꯨꯗ ꯈꯔ ꯈꯔ ꯄꯤꯖꯔꯝꯃꯤ ꯈꯨꯗꯛꯇ ꯒꯙꯥ ꯑꯅꯤꯗꯨ ꯂꯩꯁꯥꯕꯤꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯜꯂꯛꯄꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯂꯒ ꯁꯥꯗꯥꯟꯕꯗꯨꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯐꯝꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯀꯤꯍꯜꯂꯒ ꯅꯝꯗꯨꯅ ꯇꯧꯍꯟꯈꯤꯕ ꯉꯥꯛꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯁꯦꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤꯕꯅꯤ ꯅꯍꯥꯛꯀꯤ ꯐꯤꯗꯨꯁꯨ ꯎꯄꯨꯒꯤ ꯅꯥꯀꯜꯗ ꯌꯥꯜꯂꯒ ꯂꯩꯍꯧꯕꯅꯤ ꯑꯗꯨꯒ ꯎꯆꯦꯛꯀꯤ ꯊꯃꯣꯏꯗꯨꯁꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯒꯦ ꯏꯃꯥꯅ ꯁꯦꯝꯈꯤꯕ ꯅꯪꯉꯣꯟꯗ ꯊꯛꯍꯟꯈꯤꯕ ꯃꯍꯤꯗꯣ ꯑꯩ ꯑꯃꯨꯛ ꯁꯦꯝꯖꯒꯦ
ꯂꯩꯁꯥꯕꯤꯗꯨꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧꯗꯨꯗ ꯁꯥꯗꯥꯟꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯄꯦꯊꯔꯛꯈꯤ꯫ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯔꯦ ꯌꯥꯔꯦ, ꯃꯗꯨ ꯅꯪꯉꯣꯟꯗ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯔꯝꯗꯤ ꯅꯍꯥꯛꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯕꯨꯛ ꯐꯠꯇꯕ ꯖꯥꯗꯨ ꯍꯩꯕꯤ ꯍꯅꯨꯕꯤꯗꯨꯗꯤ ꯆꯥꯗꯕ ꯑꯃꯗꯤ ꯐꯨꯕꯒꯤ ꯆꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤꯔꯝꯃꯤ꯫